Base 6 update tabiriba amadi yengbiriba khwai khudingmakpu taramna okchari. Ngasi shu miyamgidamag case ahum puduna lakchari. Ahanbagi case asina Hong Kong da haukiba kumjali singani kungahumdoida supermodel amabu hataba matungda koki saruk adubana manamasing singalonana sub semlambagi case amani. Thaudo asida victim oiribi supermodel nupi asigi mamingna Abi soy kawi amadi mihad asida chenriba miyay sing asina Abi soygi driver amadi mahaki hanagi mapuroibagi mapa kwang kau hariba makubok asigi mayamba asiga lauktu naraba matungda mihad asi sathakibani. Laibak thiba thaudo asi thoktringegi mamangi warida Abi soy hariba nupi asina sahi taraga nipan surakpada LS kwanga makhoi ani Yumba lambida khongdaki sahi ahum punna makhoi ani leminnaraba matungda masa ani amasu phangjaki masigi matungda makhoi anigi marakta divorce tauki abisoi hairibi supermodel nupi asina Christam Phongsun hairiba nupa asiga amuk luhongki masida yamna angakpa amana mahaki hanagi mapuroiba asiga divorce taunakhraba matungdasu Soina mahaki mapuroibagi imungsinga adumak afaba mari leinarami. Adum oinamak makhoigi leinariba mari asida mahaki hanagi mapuroibagi imung manunga abisoi hairiba nupi asigagi marakta lanthumgi matangda chayanaba thaudoksing thoki. Laibak thiba mihad asi thokadaba matam kharagi mamangda Abisoi haribi supermodel asina 70 million slomgi oigadaba lanthum ama yonki. Abisoina 70 million slomgi lanthum singasi yonkibana maram oiraga mahaki hanagi mapuroibagi family members singna abisoigi mathakta yamna sauningba fauki. Abisoina lanthum singasi yonkibana maram oiraga mahaki shibagi lambisu masana semjaba taki. Thaudogasigi matangda fangba reporta Abisoi hairibi supermodel asina mahaki driver Anthony Kwanga loinana haukiba kumjali singani kungahumdoigi February gi tang kungamathoida thokibadagi thiba khangdana leiraklaba matungda imung manungi miyoi singna police missing report amakhak file tauki. Police singnasu imung manungi maikedagi thangalakliba missing report asigi matung inna Mangkriba supermodel asigi khongulliba haurakhi. February gi tang kunga marida Taipa village hairiba mapam asida makoki saruk yaugdraba nupi gi haksang amakhak thengnaki. Makok yaugdana taduna leiramliba nupi adugi haksangda setliba firol adusu abisoina mayumdagi thokiba matamda setkhiba firol singa chap manarami. Police sing aduna nupi aduna Taramliba mafam adugi akoibada mihad asiga mari lenana evidence oiba yaba kari leibagi haiduna thiba hauраklami. Masigi makha tarakpada nupi asina leiramliba mafam aduga iraf lapnadana leiba yum amakhak police-na chingnabadagi yum adugi manungda changduna thijinba haurakhi. Yum adugi manungda police sing aduna changba matamda mafam aduda kanamata leiramkide amadi Police singna yum adugi manungda thijalakpa matamda press amagi manungda nupi adugi koki saruk sing amadi manamasing kharaga patra amagi mathakta sup tawbagi mawongda fresh manung aduda leiramki. Loinana police sing aduna yum adudagi midki slasher amadi electric horai amasu fangba ngamki. Masigi makha tarakpada police singna singnaba leibadagi Abisoiga chaminakiba mahaki gari driver amadi mahaki hanagi mapuroibagi imung manung singbu police custody da kauduna thokriba thaudo asigi matangda wahang pahong sathaba hauraklammi. Masigi makha tarakbada abisoigi driver oiriba Anthony Kong hariba miyai asina police ta mihat asiga mari leinaba wafam khara fongdorakhi. Driver asina fongdorakpa matamda supermodel oiribi abisoi asigi mapuroibagi apokpa kwangkau hariba hanagi police officer asigi yathang matung ina mahakna abisoibu kidnap tawbani haiduna fongdorakhi. Driver asina makhatana fongdorakpada abisoibu
अहानबा ओइना महाकना कार मनुंगदा अटैक तौखी मसिगी मखा तारकपदा अबिसोय कार मनुंगदा सोक्तुना ज्ञान मांगदुना लैखी मसिगी मखा तारकपदा ज्ञान मांगदुना लैरिबा अबिसोयबु महाकना युम अमदा पुसिलबा मतुंगदा इलेक्ट्रिकी होराई अमा सिजिनदुना नुपी असिगी हक्सांग अदु सरुक अनि थोकना कक्तुना नुपी असिबु तमथिबा मिहात्ता हातखिबनी हाइदुना फोंदोरकली मसिगी मखा तारकपदा पुलिस सिंगनसु मपुंग फाना इन्वेस्टिगेशन चथरबा मतुंगदा मिहात असि अबिसोयगी हानगी मकुबोक क्वान कऊ अमदी मकुबोकी मयाम्बा असिगा लौतुनरबा मतुंगदा मिहात असि सथखिबनी हाइदुना पुलिसना फोंदोखी अनिसुबगी केस असिना मपुरोइबा यावना मियोय मंगाना गैंग रेप चथरबा मतुंगदा नुपी अमबु पेट्रोल हाइजिंदुना हातखिबगी केसनी थौदोग असिदा विक्टिम ओइरिबी नुपी असिगी ममिंगना चांदनी कवी अमदी महाकी मपुरोइबा असिगी ममिंगना जिंतू यामना थमोय सोकपा थौदोग असि यूपीगी रायबेली हाइरिबा मफम असिदा हौखिबा जुलागी तांग 16 दा थोखिबा थौदोग अमखकनी लाइबक थिबा थौदोग असिगी मतांगदा खुंजा सिंगना फोंदोरकपदा हाइरिबा थौदोग असि हौखिबा जुलागी तांग 18 गी नुमिदांगदा थोखिबा थौदोग अमखकनी जिंतुना महाकी मयुमदा ममानबा मयामगा पार्टी तौरबा मतुंगदा पार्टी असिदा सरुक याबा यावखिबा महाकी ममानबा मंगा असिगा लोइदना नुपी असिबु महाक मसा यावना गैंग रेप चथबिखिबनी मसिगी मखा तारकपदा नुपी असिबु जिंतुना मफम अदुदा यामना तमथिना फूबा सैबा तौरमी मदुगी मतुंग तारकपदा थोखरिबा थौदोकसिंग असिगी मतांगदा एविडेंस लैतनबनी हाइदुना नुपी असिबु पेट्रोल हाइजिंदुना मई थाखिबनी हाइदुना फोंदोरकली थोखरिबा लाइबकथिबा थौदोक असिगी मतांगदा पुलिसता खुंजा सिंगना पाव पीरबा मतुंगदा मफम अदुदा पुलिस की टीम अमा लाक्तुना नुपी असिगी हक्सांग असि पोस्टमार्टम तौननबगिदमक्ता पुखी मसिगी मखा तारकपदा पोस्टमार्टम लोयरगा नुपी असिगी हक्सांग पुलिसना खुंगंग असिदा पुरखी अमदी खुंजा सिंगना मिसी असिदा पुलिसना असुंबबु लोसनबा होतनै हाइदुना नुपी असिगी अरोइबा मथौ मंगम पांगथोक्तुना लैखी मफम अदुगी खुंजा सिंगा पुलिसना यामना कन्ना मुक्नरबा मतुंगदा मियामगी खोलाउसिंग अदुना मरम ओरगा पुलिस सिंग अदुना मफम अदुमक्तदा अंडर सेक्शन 302 की मखादा केस अमा रजिस्टर तौखी अमदी खुंजा सिंग अदुना अमतोइना थोखरिबा लाइबकथिबा थौदो असिगी मतांगदा अचुंबा अदु फंगन्नबगिदमक डिमांड तौखी मसिगी मखा तारकपदा पुलिस नसु थाजबा पीदुना थोखरिबा थौदो असिदा चेनरिबा मरा लैबा मियेसिंग आइनगी ओइबा चबचाबा एक्शन सिंग सोइदना लौखटकनी हाइदुना मियाम अदुदा थाजबा पीखी मसिगी मखा तारकपदा लैखिद्रबा नुपी असिगी फैमिली मेंबर सिंगा खुंजा सिंगा लोइनना नुपी असिगी अरोइबा मथौ मंगम पांगथोक्खी यामना तमथिबा मिहाद असिगी मतांगदा महाराज गणेश की सीओ यादा बेंद्र सिंगा यादवना थौदो असिगी मतांगदा मियामना कोऑपरेशन पीबिदुना अमदी थोखरिबा थौदोकसिंग असिगी मतांगदा एविडेंस न सिंगबा पीबिनबगिदमक फोंदोखी अमदी मिहाद असिदा चेनरिबा महाकी मपुरेबा जिंतु सिंग पुलिसना फाकी अमदी थिबा थौदो असिगी मतांगदा पुलिस सिंगी माइखिदगी एंगल खुदिंगमक्तगी थौदो असिगी मतांगदा अकनबा इन्वेस्टिगेशन चथरी अहुम सुबदा पुजरकलिबा केस असिना रील्स नंबर मतमदा एडिक ओइरबा ओयोगी मैनेजर अमना पुलिस की गाड़ी अमुबु रील्स नंबरदा सिजिनरुबदगी जेल दे यौखिबा अमदी पुलिस की गाड़ी अदुबु थौरखिबा पर्सनल अनि अमना सस्पेंड तौखिबगी केस अमखकनी हाइरिबा थौदो असि नोइडागी सेक्टर 116 दा थोखिबा थौदोक अमखकनी थौदोक असिदा सस्पेंड तौख्रबा पुलिस अनि असिना ओयो होटल हारिबा मफम असिदा नुंगसागी मैसादगी ngahaktang pothanaba ओयो होटल असिगी मफमदा चंगलखी
Masigi makha tarakpada police control room gi vehicle 112 asi park taunanabagidamak hotel adugi manager da police sing aduna so adu pirami. Masigi makha tarakpadagidi Oyo Hotel da manager oina lairiba reels number da edik oiraba manager aduna police control room gi vehicle 112 adubu thauduna mahakna reels amakak number pamlami. Reels number da edik oiraba hotel manager asigi wakhalda police sing asisu mahakka tinabanina reels ama number matamda karisu hairekloi haiduna pukningda khanba hauраklami. Masigi makha tarakpada policemen sing aduna pothaduna leiringai tanja aduda manager aduna police control room gi vehicle adugi so adu lauraba matungda reels number hauраklami. Reels number matamda edik oiraba manager aduna akiba amata leitana police ki vehicle adubu mahaki hotel adugi akoibada thauraba matungda angle khudingmaktagi reels ki video semnanabagidamak namlamme. Oyo hotel gi manager asina thagalakliba reels adu thuna yangna viral oirakhi amadi social media da viral oiraba video adugi matung ina case amasu register tawki. Sarkar gi gari asibu lana sizinabagi matangda Oyo hotel gi manager asibu phaki badanatana gari adubu sizinaduna mathau pangthokiba policeman anibusu khudakta thabaktagi suspend tawki. Loinana thokriba thaudo asigi matangda makha taba investigation chathanabagidamak traffic police ki ACP da thaudo asigi matangda makha taba investigation chathanabagidamak sinaki. Masigi matangda hangba yariba wahangsingna Oyo hotel gi manager aduna police control room gi vehicle 112 adubu sizinaduna video number matamda police personnel sing aduna kari tawduna laibage haiba wahang asima amadi police singna khangna video matek ama namnanabagidamak makhoi masana yana gari gi so adu pikhibra haibagi wahang asi thorakli. Masigi makha tarakpada traffic police ki ACP na thokliba thaudo asigi matangda angle khudingmaktagi yengduna thaudo asibu yamna kanna thijinbagi thabak chathari. Miyamna channel asibu nungsibiduna like comment subscribe tawbiramo.